Lamdam asida fangba mana masingna sijinaduna puthokpa aki amogi puthoksinga madi mana misingdagi puthokpa thaknanaba cha manana masana masa thabak pijaduna nungaiba punsi marel amada hinghori Manipur gi ningol Langanglu dangmei chemical amata yaudaba mahaki pothok ase Lamdam Asi Khaktada Nattana Manipur gi Wangmadasu Yamna Pamna Shijinnari Hiramasi gi matangna TOMTV gi video journalist Naresh Khangembam amasung Wahengbam Mahestagi akaknaba paudamama New Chekon da Laiba Herbal Art and Science ki proprietor Langanglu Dangmei Atopaming Pritina Lamdam Asi da fangliba mana masing sing sizinaduna aki amogi potlom kaya amadi thaknaba chamana kaya puthokduna masana masabu thabak pijari mahaki pothok sing asi Lamdam Asi Khaktada Nattana Manipur gi Wangmadasu Yamna Pamna Shijinnari Langanglu Dangmei masa Manipur gi Wangmada chatuna beauty amadi health care gi tongan ba training kaya lauraba matung Lamdam Asi da fangliba medicinal plants sing da yauriba kanaba sing asi manghan ba yadi haibagi wakhalolda potlam sing asi puthok pa horakhibani masagi beauty academy ama hangbada natana aki amogi pothok kaya ama puthoktuna beauty and health care gi kanaba sing adu miyamda mapung fana fanghali masida natana season afam khangdana leiba ariba pauche kaya khumjinduna house plant oina thaba yaba gamla sing su sahore polam sing asi kanaba ningthina khanglaba singna polam sing asi pamna sizinnarakpana ngasidi dangmei taseng na mai paklaba entrepreneur ama oiba ngamle Langanglu Dangmei na fongdorakpada Lamdam Asi da fangliba medicinal value yamna yauba haira amadi manamasing asi thizinduna Manipur gi mapaldagi pusalaktuna sijinnari ba potlam sing asi gi mahut sinnaba mahaki pothok sing asi puthokpa horakhibane mahaki pothok sing asi sijinaduna maida uring thungba fahanba samhodaba sing samhohanba ngambada natana facial tawbada sijinaba product kaya ama su puthokli haina TOMTV da fongdorakli as a beauty specialist ama oina treatment torakpa kanda products in use to rakpa matamda kamaina ekoi side effect yaud bida ekoi gi on ingredients se herbal organic ta treatment obasina lasting oye haiba adum ai khangrakhi aduda ai gi pamjaki sem ki ba ai gi on products thokpa lothokpa unique oina mi atopadagi ekoi gi every skin type ki herbs tagi fruits tagi flower dagi extract tawraga semthokpase sigumse pamrakpagi ai semrakhi aduga hojik light ekoina face treatment magi movements in techniques sing leye aduda base tawrakpa kansida ekoigi manam dagi lymphatic sense dagi treatment tawba sigumba dagi ai se dum semrakhi bane isana on hojik beauty salon se run tawrakpa kansida cosmetic ki maramda or ekoi using ekoi the use to river products miyam se chemical digi harmful oiba asi ama leire aduga supplement diet ekoi na chariba thakriba sida ekoi gi organic oiba har yaudaba isada kanaba machi leiba pot se chanangai aina pamjaki cha thakpa khotpada ko adugi cha gi su ai adudagi dum changrakhi training kya su herbal medicine gi aroma gi atop magi mana masing gi training su ai loi chatpa matung degi hena muka easy oina semthok pase aina dum semthok raga hojik ai gi on product se ai gi on salon ai gi luna herbal gi banner gi makhada ai hojik business se dum phajana run tawri Lamdam Asi da fangliba mana masing singi kanaba asi atopadagi karisu taba nate Herbal Art and Science na aprajita dagi puthokpa chamana asi Lamdam Asi Khaktada Nattana atopa lamna demand tawbagi chang nongmagi hengalakli masigi mathakta unsa makhal kaya ga chanaba sapon kaya amasu puthoktuna Manipur gi mapanda thadokli hainasu Langanglu Dangmei na phongdorakli ekoi gi Manipur da mi mapanda phangdaba pot yam leye sigumba miyam se thizillaga tawsinba matamda Manipuri amna hojik advance oire mapanda tawriba budi asida ekoi su hojik compete tawba ngame like for example ekoi na mapanda ekoi gi international gi chatpa kanda uwe ekoi gi product sing se moina yengraga hojik feedback am pirae nangi sabon se am phaye paiba nungae or mem nangi cha si thakpa sida ai asumaina phare haina hairak pase ekoi su Manipur gi mingchat purak rigneba ekoi gi asida aphaba leibudo ekoi puthok ningai leye haibase aina dum haininge ekoi se Manipur da leiriba angang youth miyam sing sida aina haining badi noi hotna bakallo aduga na hei tambada khangde
ꯅꯣꯏꯒꯤ ꯄꯥꯝꯖꯕ ꯐꯤꯜꯗ ꯆꯪꯔꯀꯥꯟꯁꯤꯗ ꯅꯣꯏꯅ ꯄꯨꯛꯅꯤꯡꯗꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯔꯒ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯣꯏ ꯍꯣꯠꯅꯔꯀꯥꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯃꯇꯝꯁꯦ ꯐꯖꯅ ꯌꯨꯁ ꯇꯧꯕ ꯑꯗꯨꯒ ꯏꯀꯣꯅꯣꯃꯤꯛ ꯑꯩꯈꯣꯏ ꯗꯤꯕꯦꯂꯞ ꯇꯧꯅꯉꯥꯏ ꯁꯦꯜꯐ ꯑꯩꯈꯣꯏ ꯃꯤ ꯑꯃꯗ ꯗꯤꯄꯦꯟ ꯇꯧꯗꯔꯒ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯗꯤ ꯅꯍꯩ ꯇꯝꯕ ꯍꯣꯠꯅꯕ ꯃꯇꯝ ꯃꯥꯡꯍꯟꯗꯕ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯍꯥꯡꯇꯛꯇꯒꯤ ꯂꯩꯔꯝꯂꯕ ꯃꯦꯗꯤꯁꯤꯅꯦꯜ ꯄ꯭ꯂꯥꯟ ꯀꯌꯥꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯌꯨꯇꯤ ꯄ꯭ꯔꯗꯛꯁꯤꯡ ꯑꯃꯗꯤ ꯊꯛꯅꯕ ꯆꯥ ꯃꯅꯥ ꯐꯥꯎꯕ ꯂꯪꯒꯥꯡꯂꯨ ꯗꯥꯡꯃꯩ ꯄ꯭ꯔꯤꯇꯤꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯊꯣꯛꯍꯧꯔꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯔꯕꯗꯤ ꯑꯇꯣꯞꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯄꯣꯠꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯃꯍꯦꯁꯀ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯅꯔꯦꯁ ꯇꯥꯏꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯆꯦꯀꯣꯟ